ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯨꯄꯤ ꯉꯥꯛꯇꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯈꯣꯡꯗꯥꯕ ꯌꯥꯔꯝꯗꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯋꯥꯌꯦꯜ ꯊꯧꯗꯥꯗꯒꯤ ꯍꯧꯔꯒ ꯂꯥꯟꯃꯤ ꯐꯥꯎꯕ ꯅꯨꯄꯤꯅ ꯂꯣꯏꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯄꯤꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇ ꯈꯣꯡꯗꯥꯕ ꯌꯥꯍꯟꯗ꯭ꯔꯤꯁꯤꯕꯣ? ꯇꯝꯐꯥꯅ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯣ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯍꯥꯏꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯍꯦꯛ ꯊꯨꯡꯂꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯃꯥꯂꯦꯝꯗꯒꯤ ꯃꯨꯠꯈꯤꯅꯤ ꯍꯥꯏꯌꯦ꯫ ꯅꯣꯏ ꯑꯕꯣꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏ꯫ ꯑꯁꯨꯝꯅ ꯑꯄꯤꯛꯀ ꯇꯝꯐꯥꯒꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯤ ꯀꯟꯅ ꯁꯨꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯤ ꯁꯨꯕ ꯂꯣꯏꯔꯕꯗ ꯁꯨꯔꯤꯕ ꯐꯤꯁꯤꯡꯗꯨ ꯄꯣꯂꯥꯡꯈꯣꯛꯇ ꯌꯥꯟꯊꯣꯛꯂꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯅꯨꯄꯤ ꯉꯥꯛꯇꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯉꯝꯈꯩꯗ ꯂꯦꯞꯂꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯅꯨꯄꯤ ꯉꯥꯛꯇꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ, ꯂꯩꯃꯔꯦꯝꯕꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯝꯕꯤꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯗꯣ ꯂꯝꯒꯤ ꯉꯝꯈꯩꯗ ꯂꯩꯃꯔꯦꯝꯕꯤꯕꯨ ꯉꯥꯏꯍꯧꯔꯤ꯫ ꯐꯔꯦ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯇꯝꯃꯨ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯅꯨꯄꯤꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯂꯩꯃꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯄꯥ ꯑꯩꯒꯤ ꯏꯐꯝꯗ ꯍꯧꯖꯤꯛꯃꯛ ꯁꯤꯟꯅꯧ, ꯃꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯀꯅꯥꯒꯤ ꯃꯆꯥ? ꯅꯪꯕꯨ ꯅꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯤꯡꯊꯧ, ꯉꯁꯤꯒꯤꯁꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯌꯣ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯇꯣꯝꯇ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯐꯩ, ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯗꯨ ꯄꯥꯝꯂꯕꯅꯤꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯤ ꯉꯥꯛꯇꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯂꯥꯟꯃꯤꯅ, ꯂꯩꯃꯔꯦꯝꯕꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯍꯧꯖꯤꯛꯃꯛ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯎ ꯍꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯂꯥꯟ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯊꯧꯔꯒ ꯂꯥꯟꯕꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ, ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯤꯡꯊꯧ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯄꯥꯝꯕ, ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯅꯥꯇꯝꯐꯥꯕꯨ ꯃꯄꯥ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯃꯥ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯅꯥꯅꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯉꯝꯂꯣꯏ꯫ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯉꯝꯕ ꯍꯥꯏꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯟꯕꯨꯡ ꯑꯗꯨ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯅꯨꯄꯤ ꯉꯥꯛꯇꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯅꯨꯄꯤꯁꯤꯡꯗꯨ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯎꯔꯦꯗꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯅꯪꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯍꯥꯠꯂꯤꯕꯁꯦ꯫ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯅꯪꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯨꯝꯒꯗꯕ꯫ ꯑꯁꯤ ꯍꯥꯏꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯅꯨꯄꯤ ꯂꯥꯟꯃꯤ ꯀꯥꯡꯂꯨꯞ ꯑꯃ ꯂꯥꯛꯂꯒ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯌꯦꯟꯗꯦꯝ ꯊꯔꯥꯛ ꯁꯣꯏꯕꯗꯧꯅ ꯂꯣꯏꯅ ꯁꯣꯏꯗꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ, ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯤꯡꯊꯧ, ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯣ, ꯅꯪꯁꯨ ꯁꯣꯏꯗꯠꯄ ꯌꯥꯎꯈꯣꯅꯦ꯫ ꯌꯥꯖꯔꯦ ꯂꯩꯃꯔꯦꯝꯕꯤ, ꯉꯁꯤꯒꯤꯗꯤ ꯑꯩ ꯏꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ꯫ ꯉꯥꯏꯈꯣꯅꯦ, ꯆꯦꯟꯈꯤꯅꯣ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯅꯨꯄꯤ ꯂꯥꯟꯃꯤ ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤꯗꯨꯗ ꯅꯣꯜꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ, ꯁꯣꯛꯂꯤꯕ ꯂꯥꯟꯃꯤ ꯅꯨꯄꯤꯁꯤꯡꯁꯦ ꯅꯤꯡꯊꯤꯅ ꯂꯥꯏꯀꯟꯅꯕꯤꯌꯨ꯫ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ꯫
ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯃꯥꯒꯤ ꯁꯒꯣꯜꯗ ꯊꯧꯗꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯏꯆꯥꯅ ꯑꯁꯨꯝꯅ ꯂꯩꯔꯒ ꯏꯃꯥꯅ ꯀꯔꯝꯅ ꯂꯦꯜꯂꯣ ꯍꯥꯏꯕꯅꯣ? ꯊꯥꯒꯣꯏꯅ ꯂꯩꯃꯔꯦꯝꯕꯤ, ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯒꯤ ꯃꯁꯥꯗꯤ ꯍꯟꯗꯛꯇꯤ ꯈꯔ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯦ, ꯀꯔꯝ ꯇꯧꯁꯤꯒꯦ? ꯂꯩꯃꯔꯦꯝꯕꯤꯅ ꯀꯔꯤ ꯏꯆꯥꯕꯣ, ꯏꯃꯥꯒꯤ ꯁꯅꯥ, ꯏꯃꯥꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕꯁꯦ ꯑꯔꯦꯝꯕꯗ ꯇꯥꯔꯒꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯃꯆꯥ ꯁꯅꯥꯇꯝꯐꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯥꯒꯣꯏꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯇꯝꯐꯥꯒꯤ ꯃꯁꯥꯗꯨ ꯁꯣꯛꯆꯤꯜꯂꯛꯄꯗꯨꯗ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡ ꯀꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯊꯥꯈꯣ꯫ ꯂꯥꯟꯃꯤ ꯅꯨꯄꯤꯅ ꯑꯍꯣꯏ ꯂꯩꯃꯔꯦꯝꯕꯤ, ꯁꯣꯏꯗꯅ ꯊꯥꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯟꯃꯤ ꯈꯔ ꯊꯥꯔꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡ ꯀꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ꯫ ꯄꯥꯎꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯑꯃꯥꯏꯕꯤ ꯃꯌꯥꯝ, ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯆꯥ ꯁꯅꯥꯇꯝꯐꯥꯁꯤ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯍꯦꯟꯖꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯃꯌꯥꯝꯅ ꯏꯆꯥꯕꯨ ꯂꯥꯏꯀꯠꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯃꯌꯥꯝꯗꯨ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯆꯪꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯃꯥꯏꯕꯤ ꯃꯌꯥꯝꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯒꯤ ꯃꯁꯥꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯃꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯁꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯣꯟꯈ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯃꯥꯏꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ, ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤ ꯍꯥꯟꯅ ꯐꯥꯖꯤꯟꯗꯨꯅ ꯐꯒꯠꯅꯕ ꯍꯣꯠꯅꯔꯁꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯥꯁꯦ ꯐꯒꯠꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯑꯃꯥꯏꯕꯤ ꯃꯌꯥꯝꯅ ꯍꯣꯏ, ꯃꯗꯨꯅ ꯐꯔꯅꯤ, ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯃꯥꯏꯕꯤ ꯃꯌꯥꯝꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯂꯩꯋꯥ ꯇꯧꯗꯨꯅ ꯐꯥꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃꯗꯒꯤ ꯊꯋꯥꯏꯗꯨ ꯃꯄꯥꯒꯜ ꯀꯟꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯅ ꯂꯝꯉꯥꯟꯕ ꯀꯧꯕ ꯀꯣꯏꯕ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯃꯖꯥꯏꯕꯨꯡꯉꯣ, ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯦ ꯍꯥꯏꯗ ꯃꯖꯥꯏꯕꯨꯡꯉꯣꯅ ꯂꯝ ꯀꯣꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯦꯝꯕꯨꯡ, ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯀꯣꯅꯨꯡꯗ ꯁꯨꯝ ꯂꯩꯕꯁꯤ ꯌꯥꯝ ꯋꯥꯏ, ꯑꯗꯨꯒ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯐꯔꯦ, ꯃꯖꯥꯏꯕꯨꯡꯉꯣꯅ ꯂꯝ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯔꯒꯗꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗꯗꯤ ꯅꯅꯥꯏ ꯑꯩꯕꯨ ꯄꯨꯕꯤꯔꯅꯨ, ꯑꯩ ꯍꯟꯗꯛꯇꯤ ꯌꯨꯝꯗ ꯃꯇꯝ ꯈꯤꯇꯪ ꯄꯣꯊꯥꯖꯒꯦ꯫ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ? ꯑꯩꯕꯨ ꯃꯨꯟꯅ ꯈꯪꯕꯗꯤ ꯅꯪ ꯈꯛꯇꯅꯤ, ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯗꯤ ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯆꯠꯇꯧꯔꯤꯕ? ꯊꯦꯝꯕꯨꯡꯉꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯟꯖꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯗꯨ ꯂꯝ ꯀꯣꯏꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯌꯣꯝꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯥꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯌꯣꯝꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯃꯖꯥꯏꯕꯨꯡꯉꯣ, ꯈꯣꯡꯁꯥꯟꯕ ꯍꯧꯕ ꯌꯥꯔꯒꯗ꯭ꯔꯥ? ꯆꯠꯂꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝ ꯀꯣꯏꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯁꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯄ ꯉꯝꯗꯕꯗꯒꯤ ꯂꯩꯋꯥ ꯇꯧꯗꯨꯅ ꯃꯁꯥꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯕꯗꯒꯤ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯒꯤ ꯃꯁꯥꯗꯨ ꯈꯤꯇꯪ ꯀꯟꯈꯠꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨꯃꯛꯅ ꯃꯁꯥꯗꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯃꯥꯏꯕꯤ ꯑꯃꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯒꯤ ꯃꯁꯥꯁꯤ ꯈꯤꯇꯪꯗꯤ ꯐꯒꯠꯄ ꯉꯝꯂꯦ, ꯑꯃꯅ ꯑꯃꯨꯛ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯒꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯅꯥꯔꯛꯂꯤꯕꯁꯦ, ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃꯅ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯐꯒꯠꯂꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯃꯥꯏꯕꯤ ꯃꯌꯥꯝꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯒ ꯃꯅꯥꯏ ꯊꯦꯝꯕꯨꯡꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥꯏꯅꯊꯪꯗ ꯅꯨꯄꯤ ꯉꯥꯛꯇ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯀꯩꯅꯣ ꯃꯖꯥꯏꯕꯨꯡ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯨꯄꯥ ꯍꯥꯏꯕ ꯀꯥꯡꯂꯨꯞꯇꯣ
ꯑꯃꯠꯇꯕꯨ ꯎꯗꯦꯅ ꯇꯧꯔꯤꯁꯦ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯊꯦꯝꯕꯨ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗ ꯍꯅꯨꯕꯤ ꯑꯃ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯊꯥꯒꯣꯏꯅ, ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯔꯨꯕ ꯃꯔꯝ ꯂꯩꯇ꯭ꯔꯒꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯂꯝꯉꯥꯟꯕꯅ, ꯑꯕꯣꯛ, ꯑꯩꯈꯣꯏ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯄ ꯂꯝ ꯀꯣꯏꯕ ꯄꯥꯝꯖꯕ ꯃꯤꯁꯛꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯕꯣꯛꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯤꯔꯤꯕ? ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯒꯣꯏꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯩꯕꯥꯛ ꯑꯗꯨ ꯅꯨꯄꯥꯅ ꯈꯣꯡꯗꯥꯕ ꯌꯥꯗꯕ ꯅꯨꯄꯤ ꯉꯥꯛꯇꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯣꯡꯗꯥꯔꯛꯄ ꯅꯨꯄꯥ ꯑꯃꯠꯇ ꯍꯤꯡꯅ ꯊꯝꯗꯦ ꯍꯥꯏꯅꯁꯨ ꯊꯥꯒꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯗꯤ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ꯫ ꯂꯝꯉꯥꯟꯕꯅ, ꯑꯕꯣꯛ, ꯃꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯅꯁꯨꯗ ꯆꯤꯡꯅꯗꯅ ꯍꯥꯏꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ, ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯅꯤ꯫ ꯅꯈꯣꯏꯅ ꯈꯪꯂꯒ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯅꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯊꯥꯒꯣꯏꯒꯤ ꯋꯥꯗꯨ ꯊꯧꯁꯥꯗ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯨꯄꯥ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗු ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯊꯥꯒꯣꯏꯗꯨ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯂꯝꯉꯥꯟꯕꯅ ꯇꯛꯃꯟꯕꯗꯨꯗ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯋꯥꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯂꯛꯈꯤꯕ ꯍꯥꯏꯕꯗꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯍꯥꯟꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯁꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯖꯩ ꯍꯥꯏꯕꯇꯅꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯂꯩꯃꯔꯦꯝꯕꯤꯗꯨꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯨꯕ ꯆꯩꯕ ꯇꯣꯏꯅ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯄꯣꯛꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯁꯤꯕꯒ ꯄꯥꯡꯀꯛ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯍꯩꯗꯨꯒꯤ ꯃꯔꯛ ꯊꯠꯂꯒ ꯊꯥꯒꯣꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ, ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯁꯨ ꯃꯆꯥꯏꯕꯦꯝꯃ ꯑꯗꯣ ꯑꯁꯤꯕꯒ ꯄꯥꯡꯀꯛ ꯑꯣꯏꯗꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯅꯦꯍꯦ꯫ ꯂꯝꯉꯥꯟꯕꯅ, ꯑꯕꯣꯛ, ꯃꯆꯥꯏꯕꯦꯝꯃꯗꯨꯗꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯍꯟꯅ ꯌꯦꯡꯂꯗꯕ꯭ꯔꯥ? ꯃꯔꯛ ꯃꯔꯛꯇ ꯃꯆꯥꯅꯨꯄꯤꯕꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤꯅ ꯃꯗꯨ ꯌꯥꯗꯦ꯫ ꯊꯦꯝꯕꯨꯡꯅ, ꯑꯕꯣꯛ, ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯗꯨ ꯑꯃꯨꯛ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯁꯅꯥ ꯇꯝꯐꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯔꯦꯝꯕꯤꯗꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯐꯝꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯁꯨ ꯂꯩꯅꯗꯕ ꯑꯔꯤꯕ ꯀꯣꯅꯨꯡꯒꯤ ꯃꯜꯂꯕ ꯀꯥ ꯑꯃꯗ ꯂꯩꯃꯔꯦꯝꯕꯤꯗꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯏꯕꯦꯝꯃ ꯁꯅꯥ ꯇꯝꯐꯥꯅ ꯅꯤꯡꯊꯧꯒꯤ ꯂꯣꯟꯅꯕꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯊꯥꯒꯣꯏꯅ, ꯏꯕꯨꯡꯉꯣ, ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯁꯤꯅ ꯀꯞꯈꯤꯕꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯞꯈꯤ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯊꯥꯗ ꯀꯣꯟꯖꯕ ꯐꯪꯗ ꯑꯃꯟꯕ ꯀꯥ ꯑꯗꯨꯗ ꯃꯇꯣꯝꯇ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯔꯝꯃꯤ꯫ ꯂꯝꯉꯥꯟꯕꯅ, ꯑꯕꯣꯛ, ꯀꯅꯥꯅꯁꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ꯭ꯔꯥ? ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯄꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯗꯨ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯃꯇꯣꯝꯇ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯒꯤ ꯑꯁꯥꯟꯕꯤ ꯃꯅꯥꯏ ꯑꯃ ꯂꯣꯟꯅ ꯂꯥꯛꯂꯒ ꯃꯆꯥꯅꯨꯄꯤ ꯃꯆꯥꯏꯕꯦꯝꯃ ꯁꯅꯥ ꯇꯝꯐꯥꯗꯨ ꯃꯃꯥꯇꯣꯟꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕꯗꯒꯤ ꯃꯁꯥꯗꯨ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯝꯃꯤ꯫ ꯃꯁꯥꯕꯨ ꯀꯔꯝꯅ ꯀꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯊꯥꯒꯣꯏꯅ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤꯗꯣ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯡꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤꯕꯨ ꯊꯤꯅ ꯆꯩꯕꯤꯗꯨꯅ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯋꯥꯔꯤ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯞꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯅꯣꯡꯃ ꯆꯥꯛꯅꯤꯕ ꯂꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯍꯅꯨꯕꯤ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃ ꯃꯇꯥꯡꯗꯨꯗ ꯂꯩꯃꯔꯦꯝꯕꯤꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ
Nabeen aibu ningsinglao. Nahakna aibu unaba pamlabadi. Aidi konunggi awangda leiba kanasu leinadana amanba sangaduda ai soidana leirumgani. Laimarembidu madu khangningsinglakuna hanubiduna haiba mafam aduda chatlammi. Matamduda hanubidu matomta sang aduda phamungda hiptuna leirammi. Hanubiduna Laimarembidu ubada harauna kausilami. Laimarembi aduna hanubidu ubada kaplaga magi awabudu tamlami. Hanubiduna angaubi karigi kapli nangi kana leitrabasu nangi dama nabe leiribasidi karigi wari. Ibet hojik punasu aina tawgadabasi karino ibet. Ibema karigi kaplibano nabena isugi lambi ma takani. Asi haiduna hanubi aduna yam khara pirammi. Aduga hanubiduna Laimarembida yam adu asamba yam nate madugi manam hek namluba midu kudakta wakal mangba ngamba yamni hairami. Laimarembi adu madu ubada harauna hanubidudagi yamdu lauraga konung tamna chakhirami. Laimarembi aduna konung hek yaubaga mana thengnaba khuding yamna saisinduna pangthahalami. Asum tauna masanupigi manakta changaklami. Imagi sana ima ija mafamsi thadoktu satkrasi. Asi haiduna Laimarembiduna masabu puduna thoglaklammi. Adubu amuk kadaida thunglugani khanbada Laimarembidu thawai waba hauraklammi. Laimarembi aduna asum khalakpada mahagumna mapurebana otbi naibiribi kayasu kanbirage haina khalaklammi. Maram aduna mapurebana otbi naibirabi nupi kayasu kanbiduna nupi ngaktana panba lebak asi wanu honaduna semgalaklammi. Thagoina asumna wana akhoi lebakse semgatkibani. Nupagi se tengkibana Laimarembina aranba wa pau sandoktuna lebak asida nupa sangba thingkibani ibungo. Abokna haidunadi lebak asida nupa sangba matamda lebak asida karisi thoinadi akaiba leibadi natrine. Ibungo lebak asida nupa sangba matamda lebak asida thoina akaiba leite. Adubu nupa amagi masak hek ubada nupi laimisingsna nupa adubu adumak hatokladabani. Phare abok adu oradi matam khara abokida nasu akhoi se nupi satuna leirake. Mazaibunga lamganbana haribadu thagoina kaya yaningdabani. Adubu matamduda nupa masa anidu magi yumdagi hek thokibada makoigi aroibu oikiba tare khanduna Mazaibunga lamganbana haribadu thagoina yarammi. Asum tauna thagoigi yumda thagoigi masu nupi saduna Mazaibunga lamganbaga thembungadu leirammi. Thembungna Mazaibunga aikoibu mafamsi thadoktuna chatkibana pharoidro. Thembung madu hausi yadri aikoina leibaksida khong thangjilaklabanina mafamsi irai laina thadoktuna chatpa yaba nate. Hoibu mafamsida thawai thabu taribu tawrisiba. Thembung kashu tawroiba matang zaba ngaibai wani nang sidibako. Asum tauna Mazaibunga lamganbaga thembungadu thagoigi masu nupi saduna leirammi. Nongmagi numittadi thagoidu masa yamna kana ngamlaklamde. Adubu masadu ngamdrabasu ngamdana thagoidu konung kanaba kana loisili. Lamganbana abok nasasu ngamdana karigi konung kanaba loisilino. Ibungo aina konung kadrabadi Mazaibema sanatam phadi kanana yengsinbini. Mazaibemabu yengsinba haibasi nabo aigi ithongni. Aduna nabo konungna kadabu yadabani. Abok Mazaibema yengsinbagi oradi nasuna aboki muhsinduna konung gazarugi. Mazaibunga lamganbana haribadu ahanbadadi thagoina yaramde. Adubu Mazaibunga lamganbana kana haimanbadagi akonbadadi thagoina yarammi. Maram aduna Mazaibunga lamganbadu nupi saraga konung karaklammi. Mazaibunga lamganbadu yataduna leiba Mazaibema sanatam pha ubada mabukningda karino khangda ithilama phauraklammi. Karino aina yataduna leiba Mazaibema siuraga aigi pukning asina haifam tawbom khangda ihulama phauраklibasibo. Nupi lanmi amana ai kanano nangdi karigino nangna Mazaibemagi kada changidi. Athobi ai abok thagoina Mazaibema senanaba tharakpani.
ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯖꯥꯏꯕꯦꯝꯃꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯂꯥꯟꯃꯤꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯐꯝꯗꯨꯗ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕ ꯃꯊꯟꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯅ ꯊꯥꯒꯣꯏꯒꯤ ꯃꯍꯨꯠ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯕꯨ ꯁꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯖꯥꯏꯕꯦꯝꯃ ꯅꯍꯥꯛꯅ ꯃꯁꯥ ꯃꯎ ꯐꯗꯨꯅ ꯃꯤ ꯑꯇꯩꯒꯨꯝꯅ ꯆꯠꯄ ꯈꯣꯠꯄ ꯉꯝꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕꯗꯣ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯂꯕꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯗ ꯈꯨꯝꯂꯛꯂꯣꯏ ꯈꯪꯂꯕꯁꯨ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨꯒꯤ ꯂꯩꯕꯥꯛꯇ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯃꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯅꯤꯡꯊꯧꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯩꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯁꯦꯝꯒꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯏꯅꯤꯡꯊꯧ ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯒꯅꯨ ꯅꯅꯥꯏꯅ ꯐꯅꯕ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯗꯨꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯁꯦꯝꯒꯠꯄ ꯍꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯀꯟꯅ ꯈꯠꯅꯔꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯏꯅꯤꯡꯊꯧꯅ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯅꯆꯥꯅꯨꯄꯤ ꯌꯥꯇꯥꯗꯨꯅ ꯂꯩꯔꯕ ꯑꯗꯨꯕꯨ ꯂꯧꯕ ꯍꯦꯛ ꯆꯠꯄꯤꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯥꯟꯃꯤ ꯀꯌꯥ ꯁꯦꯝꯒꯠꯂꯤꯕꯁꯤꯅ ꯀꯔꯤ ꯇꯧꯅꯒꯗꯧꯔꯤꯕꯅꯣ ꯅꯨꯄꯤ ꯑꯩꯅ ꯏꯆꯥꯕꯨ ꯂꯧꯕ ꯆꯠꯄꯗ ꯀꯔꯤ ꯀꯥꯏꯒꯦ ꯍꯥ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯏꯆꯥꯅꯤ ꯏꯆꯥꯗꯤ ꯃꯄꯥꯒꯤ ꯅꯥꯛꯇ ꯊꯝꯗꯅ ꯀꯗꯥꯏꯗ ꯊꯝꯂꯨꯒꯗꯧꯕꯅꯣ ꯂꯥꯟꯃꯤ ꯃꯌꯥꯝ ꯁꯦꯝꯒꯠꯂꯤꯕꯁꯤꯁꯨ ꯃꯥꯕꯨ ꯂꯧꯕ ꯆꯠꯅꯕꯒꯤꯅꯤ ꯍꯧꯖꯤꯛꯄꯨ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯕ꯭ꯔꯣ ꯊꯥꯏꯅꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗ꯭ꯔꯒ ꯅꯨꯄꯤ ꯅꯪꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯃꯥꯕꯨ ꯂꯧꯕ ꯆꯠꯂꯤꯕꯗꯣ ꯃꯥꯕꯨ ꯑꯁꯤꯗ ꯄꯨꯔꯛꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯁꯦꯝꯒꯠꯂꯤꯕ ꯂꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯦꯗꯅ ꯑꯗꯨꯒꯤꯅꯤꯅꯦ ꯅꯪꯕꯣ ꯍꯩꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯔꯣ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯆꯥꯗꯣ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯀꯌꯥꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯀꯌꯥ ꯇꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯒꯣꯏꯅ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯗ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯂꯝꯕꯤ ꯇꯥꯛꯂꯒꯦ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯂꯝꯃꯤ ꯂꯝꯉꯥꯟꯕꯅ ꯑꯕꯣꯛ ꯅꯁꯨꯕꯨ ꯋꯥꯔꯧꯕꯤꯅꯨ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯅ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯁꯨꯕꯨ ꯃꯐꯝꯁꯦ ꯂꯩꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯅꯕꯤꯌꯨ ꯊꯦꯝꯕꯨꯡꯅ ꯃꯖꯥꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨꯗꯤ ꯄꯣꯛꯄꯗꯒꯤ ꯑꯁꯤꯕꯒ ꯄꯥꯡꯀꯛ ꯑꯣꯏꯗꯨꯅ ꯄꯣꯛꯂꯛꯂꯕꯤꯅꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯟꯖꯥ ꯐꯪꯂꯤꯉꯩꯁꯤꯗ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯊꯦꯝꯕꯨꯡ ꯅꯍꯥꯛꯁꯨ ꯑꯩꯒ ꯂꯣꯏꯅꯕꯅ ꯑꯋꯥꯕ ꯅꯪꯂꯦ ꯅꯍꯥꯛ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤꯗꯨꯗ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯤ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯐꯔꯦ ꯃꯖꯥꯏꯕꯨꯡꯉꯣꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯒꯦ ꯑꯁꯨꯝ ꯇꯧꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯗꯨ ꯅꯨꯄꯤ ꯉꯥꯛꯇꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯊꯥꯒꯣꯏꯁꯨ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯕꯗꯨꯗ ꯂꯩꯖꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯒꯤ ꯃꯁꯥꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯈꯔ ꯈꯔ ꯐꯒꯠꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤꯅ ꯏꯃꯥꯒꯤ ꯁꯅꯥ ꯏꯆꯥꯅ ꯁꯨꯝꯅ ꯃꯁꯥꯁꯦ ꯀꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥꯒꯤ ꯏꯐꯝꯗꯗꯤ ꯃꯪꯒꯨꯝꯅꯤ ꯊꯥꯒꯣꯏꯅ ꯂꯩꯃꯔꯦꯝꯕꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯁꯥꯁꯨ ꯈꯔ ꯐꯒꯠꯂꯦ ꯑꯩꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯍꯥ ꯑꯣꯏꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯁꯦꯟꯅꯅꯕ ꯊꯥꯖꯔꯛꯂꯒꯦ ꯍꯣꯏ ꯏꯅꯦꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯦ ꯏꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯗꯨꯅ ꯏꯆꯥ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯅꯦꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯅꯦꯒꯤ ꯏꯁꯨ ꯅꯨꯄꯤꯗꯨ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯥꯕꯤꯔꯛꯂꯣ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ ꯑꯁꯨꯝꯅ ꯂꯩꯃꯔꯦꯝꯕꯤꯗꯨꯗꯁꯨ ꯊꯥꯒꯣꯏꯅ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯁꯤ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯅ ꯍꯥꯏꯖꯤꯟꯗꯨꯅ
ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥ ꯁꯦꯟꯅꯕꯒꯤ ꯊꯕꯛꯇꯨ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯗ ꯑꯣꯏꯅ ꯇꯧꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯗ ꯋꯥ ꯃꯦꯜꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯗꯤ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯗꯨ ꯊꯥꯒꯣꯏꯒꯤ ꯃꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯊꯥꯒꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯀꯣꯏꯗꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯒꯤ ꯐꯃꯨꯡ ꯅꯥꯀꯜꯗ ꯐꯝꯂꯒ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯕꯗꯨ ꯅꯨꯄꯤ ꯂꯥꯟꯃꯤ ꯑꯃꯅ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯐꯩ ꯈꯪꯂꯤꯕ ꯅꯨꯄꯤ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯂꯩꯔꯛꯄꯅꯦꯕ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯕ ꯄꯨꯝꯕ ꯂꯩꯃꯔꯦꯝꯕꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ꯫ ꯏꯅꯦ ꯊꯥꯒꯣꯏꯃꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕ ꯐꯩ ꯈꯪꯒꯅꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯊꯥꯒꯣꯏ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯗꯨ ꯀꯣꯅꯨꯡꯗ ꯊꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯀꯧꯍꯜꯂꯝꯃꯤ꯫ ꯊꯥꯒꯣꯏꯒ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯒꯗꯨ ꯂꯩꯃꯔꯦꯝꯕꯤꯅ ꯀꯧꯏ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯃꯔꯦꯝꯕꯤꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯊꯥꯒꯣꯏꯅ ꯂꯩꯃꯔꯦꯝꯕꯤ ꯅꯅꯥꯏ ꯅꯅꯦꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯔꯨꯕ ꯂꯩꯕꯤꯕꯒꯦ? ꯏꯅꯦꯃꯛꯅ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯁꯨꯈꯟ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯦꯅ ꯑꯩꯒꯤ ꯊꯥꯖꯕꯁꯤ ꯃꯥꯡꯍꯜꯂꯦ꯫ ꯏꯅꯦꯅꯁꯨ ꯅꯨꯄꯤ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯔꯣꯟꯕꯁꯤ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯂꯝꯉꯥꯟꯕꯅ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯃꯁꯤ ꯄꯨꯝꯕ ꯑꯕꯣꯛ ꯊꯥꯒꯣꯏꯒꯤ ꯃꯔꯥꯜ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯑꯕꯣꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕꯅꯤ꯫ ꯊꯥꯒꯣꯏꯅ ꯂꯩꯃꯔꯦꯝꯕꯤ ꯅꯅꯥꯏ ꯅꯅꯦꯅ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯤꯡꯂꯨꯕꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤꯗ ꯏꯁꯨ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯩꯍꯜꯂꯨꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯅꯅꯥꯏ ꯅꯅꯦꯒꯤ ꯏꯔꯥꯜꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯏꯅꯦ ꯊꯥꯒꯣꯏꯒ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯁꯤꯒ ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯜꯂꯨ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯂꯥꯟꯃꯤ ꯈꯔꯅ ꯊꯥꯒꯣꯏꯒ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯒꯗꯨ ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯀꯩꯁꯨꯝꯁꯪꯗ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯅ ꯊꯥꯒꯣꯏꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯕꯣꯛ, ꯅꯁꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯕꯣꯛꯄꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯦ, ꯅꯁꯨꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯊꯥꯒꯣꯏꯅ ꯏꯁꯨ ꯏꯕꯨꯡꯉꯣ, ꯏꯁꯨꯒꯤ ꯅꯔꯥꯜ ꯉꯥꯛꯇꯁꯨ ꯅꯠꯇꯦ, ꯅꯕꯣꯛ ꯑꯩꯅꯁꯨ ꯏꯁꯨꯕꯨ ꯅꯝꯗꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯝꯂꯕꯗꯤ ꯉꯁꯤ ꯏꯁꯨꯅ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯇꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯒ ꯊꯥꯒꯣꯏꯒꯗꯨ ꯀꯩꯁꯨꯝꯁꯪꯗ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯊꯥ ꯊꯥꯖꯗꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥꯗꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯅꯍꯥꯛꯅ ꯁꯨꯝꯅ ꯋꯥꯈꯜ ꯂꯥꯛꯄ ꯑꯁꯤ ꯎꯔꯒ ꯏꯃꯥꯗꯤ ꯄꯦꯜꯂꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯃꯤꯁꯛꯇꯨꯕꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯍꯪꯂꯤꯕꯣ? ꯏꯃꯥ, ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤꯕꯗꯨꯅ ꯉꯁꯤ ꯑꯩꯅ ꯋꯥꯈꯜ ꯂꯥꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯀꯔꯤ, ꯏꯁꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕꯔꯣ? ꯃꯥꯅꯤ ꯏꯃꯥ꯫ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯁꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯏ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯁꯦꯝꯒꯠꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥꯁꯤ ꯄꯨꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯂꯥꯟꯗꯥꯕꯁꯤ ꯅꯨꯃꯤꯠ 8ꯗꯗꯤ ꯂꯩꯈꯤꯁꯤ꯫ ꯅꯤꯡꯊꯧꯅ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯏꯅꯤꯡꯊꯧ, ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯂꯥꯟꯗꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯨꯃꯤꯠ ꯑꯣꯏ, ꯑꯗꯨꯒꯤꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯑꯗꯨꯒꯤ ꯂꯥꯟꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯃꯅꯥꯏ ꯈꯔꯒ ꯃꯖꯥꯏꯕꯨꯡꯒ ꯂꯝꯉꯥꯟꯕꯁꯤ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯐꯝꯅꯥꯏꯕꯤ ꯈꯔꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ
kaya yaninglamdi maramduna lay marembiduna Mazhaibunga Lamnganbabu thadokpa pamlabasu thadokpadi ngamlamdi lay marembidu thagoi amadi Mazhaibunga Lamnganbana lairiba kaisum sangi kaduda laklammi lay marembina ibungo nahakpu imana lana khalluri adubu isagi mapaldagi aigi isa Sanatan Phado taibung wakhal lakpa ngamli kari haiba ima lay marembi madubu asemu wafamla Mazhaibunga Lamnganbadu Mazhaibe Sanatan Phana wakhal lakle tabada asuki matik haraujarami magi mataudu uraga lay marembi aduga thagoiga nokfe tawduna Mazhaibunga Lamnganbada yingduna lay magi mataudu uraga lay marembidu mana Mazhaibunga Lamnganbabu kaisum sangda namsilaga thamlibudu madu khalubada nungaitabusu poklami lay marembina ibunga imana thu matamda nang amasu ini thagoibu thadoknabu honage asi hairamduna lay marembi adu mafamna thadokduna satkirami asumna numit nini humni hokre mabuk phatraba ningthau adusu magi manai mitrang haibaduga loinana mapangan kallaba laimi lising kayadu puduna nupi ngaktana panba lebak tu tamna landawa chatlami mitrang haibaduna iningthau ibungo lebak asidi onthokna phajakre masibu lan tawduna manghandawrisi nanai aidi onthokna pamukre tawrisi ibo masi manghanta andradi matau karamna aigi khutchani upai leti asuk phajana semgatliba leibaksi uful ohal bhaibuduni asumna mabuk phatraba ningthaudu akhaw minok ama noklaga nupi ngaktana panba lebak aduda landaba horaklami madugi paudu tabada lay marembi adu thuna safi lan phise sinduna lanbung tamna magi sangoldu thauduna chathirami puksal pikpa ningthau nahakna pamlibasi karino aigi apamba hairagadi lebak asibu uful olanba aduga nangna aigi khungna turaraba asitani madubadi handaki mapuksimagi oithok chawani oithok poithok haibadu kuiraroi khangnagadauba asi haiduna ningthau aduga lay marembi aduga akanba mawongda lanthengnarami handamukti mabuk phatraba ningthau adugi mapangal kallaba lanmi mayam aduna lay marembi adugi hai singlaba nupi lanmi mayamdu hat pawraklami ningthauna yengo nahaki haitoi singthoiraba nupi lanmi mayamsi aigi mapangal kallaba lanmi mayamsina hatlibasi matang sida nakal amaromdana Mazhaibe Sanatan Phana manai nupi khara tharaga kaisam sangna lairiba Mazhaibunga Lamnganbaga thagoigadu thadoklami langi pautabada Mazhaibunga Lamnganbadu sapi lampi se sinduna lanbung tamna laklami lay marembina nangna ngasigi lanphamsida ngamkibadi ai adubu aina nangi khuyada tubadi oithoktabani matamsida Mazhaibunga Lamnganbadu lanbung yauraktuna mabuk phatraba ningthaugi mapangal kallaba lanmi mayamdo hat pawraklami madu ubada lay marembi dugi maithong muwan minok ama noklami aduga mabuk phatraba ningthau aduga akanba mawongda lanthengnarami asumna akanba mawongda lanthengnarabagi tungda lanbung aduda mabuk phatraba ningthau adugi aroibu oikhirami asum tawna Mazhaibunga Lamnganbana kanu honaduna landu mai paklabada leibak adu leiba nupi mayamna Mazhaibunga Lamnganbabu thagatnarami lay marembina isaibungo nahakna pamba mata hayo imana soiduna pigani lay marembi dugi wadu tabada Mazhaibunga Lamnganbadu panthadana mahaki makhutta Mazhaibe Sanatan Phabu sinabiyo haina hairaklami madu tabada Mazhaibe Sanatan Phadi ikaiduna mamaidu lukthaduna leirami phari isana sumna hairabanina ngasi haiba numit asidagi nahakina phamda aigi isa Sanatan Phase sinarabani asum tawna Mazhaibunga Lamnganbana Mazhaibe Sanatan Phabu puduna magi lebakta hankhirami asum tawna Mazhaibunga Lamnganbaga Mazhaibe Sanatan Phaga luhongduna masa masu kayat poktuna nungaina pankhirami